मरु एबे पाव कुमजा इंग लिसिंग अनि कुनिथोय कुनहुमदोय तगी हौगदौरिबा प्रधानमंत्री जन विकास कार्यक्रम PMJB के गिदमक लाकदौरिबा सही मंगागी ओइबा पर्सपेक्टिव प्लान सेमनबा चीफ मिनिस्टर एन बिरेना मय तांगबल लौदुना मिफम पांगथोखरे Iscom की वीडियो जर्नलिस्ट अमदी महाकी ममानबा अमबु अटैक तौबद चेनरी मियोय अनि ngasi CJM इम्फाल वेस्ट पुथोगलबा मतुंग नुमित 15 नि जुडिशियल कस्टडीदा रिमांड लौथखरे कंगलैपाक असगी कल्चर ट्रेडिशन आइडेंटिटी अमसुंग डेमोग्राफी सिंग यामना टॉप-टॉपी अतोपा मपालगी लमसिंग यामना खेतनै हाइना मिनिस्टर डॉक्टर शापम रंजन हाइरी अमदी मियोय खरना इंसिल लगा मसागे अपाम खरा फंगनब होनबदा अरानब थबक थौरम तौरिबा सिंह खुदक्ता लेपदबनी हाइना वायरंबन नुपी कैथल सिंफम अमदी सक्तम कनबलु की सेक्रेटरी हिमुजम ओंगबी रानीना अकन वार्निंग तौखरे IS News mideng tabiri bakhwai puna mangputaram noksari COVID-19 dagi ngakthoknana bakhutoina hambiu hand sanitizer sizinabiu mask upiu fitero ki distance thambiu yariba makai vaccine dose na kapthokpiu cheksin bana punamaki yaiphabani hauzik pau sandokna pizari kumja inglising ani kunithoi kunhumdoi dagi haugadoriba pradhan mantri jan vikas karyakram PMJB ke gi damak lakadoriba chahi mangagi oiba Perspective plan same na bangasi Chief Minister NB na mayay tangbal lauduna CM Secretariat mifam pangthokiba mifam aduda Minister Bishwajit Nemsakib Gen Govindas Konthozam Sapam Ranjan Susindro Madi Basanta Kumar yauna MLA amadi mari leinaba DC amasung official kyana saruk yaki mifam aduda scheme asigi revise tawraba guidelines sing khanabaga loinana scheme asi niyam sumna miyamda yauhannaba mari leinaba official in charge amadi department kyagi head singa data submit tawna bakhangan ke nakal amaromda ahum suba state level barak festival isingani kunithoigi organizing committee gi kangbu amaga suchi minister ga unaduna pangthokadoriba festival asigi matangda wafam kya khanaki hairi Thastagi taramari ki numidang pung 8:45 taba matamda Iscom ki video journalist Imphal East District ki Soibam Lekai dagi kaithel lakpam likhomba amadi mahaki mamanaba amabu sathina phurakpadagi likhombaga ka hena soktuna laikan nariba asida chenariba mioi ani ngasi CJM Imphal West ta puthoklaba matung numit 15 ni judicial custody da remand lokthakre thodok asida chenariba uripok sorbon thingel dagi Robert Laithangbam chahi kunthra Apokpa Laikhidraba Roman Amadi Chingamkha Liwa Lambidagi Rahul Atom Apokpa Sonamani Numit Humnigi police custody remand loiraduna courta puthorakibani makhoi anigi bel launaba tharakiba application courtna reject tawraduna makhatana thodogasi mapungfana thidoknaba numit 15 ni judicial custody da remand pikibani court complex ta hanadagi leiramba khoisaunarba masing yamlaba Soibam Lekai gi Maira Paibi Singna Likhomba Purambagi Thodo Asiga Mari Lainana Stenariba Mioy Singh Korta Puthorakpa Duda Paumi Phuba Yaningde Jenaba Mioy Singh Dandi Piu Bel Piba Yaningde Mihar Pegi Wakhal Thadok Se Haiba Kholau Kya Lauke We want justice! Mama, no sila kanina! Committee of Civil Societies Kanglaipak Nasinduna Kanglaipak Manipuri Puwarida Miyangi Ahanba Lengak
Laikhiban Numit October Gitang Taranipan Lisingamaga Jamapan Nifu Nipan Haiba Thorum Ama Palace Compound Liba Chandrakriti Auditorium Dangasi Pangthokre Thorum Adu the Saruk Yakiba Minister Dr. Shapam Ranjanna Kangleipak Asigi Culture Tradition Identity Amasung Demography Sing Yamna Top Topi Atopa Mapan Gilam Singa Yamna Ketna Haiki Masibu Kupna Tidukuna Lamdamasigi Miam Punama Kanghanaba Honagadabani Aikogi Ipa Ipu Singna Tungi Mirol Singidamak Thambiramba Puari Kaya Adu Haujiki Mirol na Kangpam Toi Haiki Maru Oina Haujiki Mahairoi Amadi Tungi Mirol Singna Aikogi Puari Asi Yamunna Kangna Bahonagadabani Aduga Mapangi Miamda Lamdamasigi Tonganba Yamna unique Koiba culture, identity amasung tradition lay haiba Kanghanba Mathau Tai Loinana Mahairoi Singi Salabasta Aikogi Puari Kaya Hapsinduna Makoibu Kanghanba Mathau Tai Haiki Drama chay kungi matung jida akoy Manipuri population ji kamaina le hogini akoy culture ja dilute tawdori bra akoy phajagraba identity culture phajagraba kainoji dilute tawdori bra studies kya le fertility rate singai leiragadi dilute tawraga culture ji pura mangini haibaki study kya adum experts in khangani akoy experts na tabni this is just what we read from the book like the khadasu pa Thoramaduga Mari Lainana CCSK President Jitendra Ningombana Aikogi Ipa Ipu Singna Kumja Ing Nisingamaga Jama Panifunipangi Matamda Aikogi Apunbagi Saktam Ama Sagat Naba Kanna Hotnaramba Adu Haujik Matamdadi Madugi Ona Tainabada Masamasagi Purup Singna Hena Chawi Haina Lainari Mamangi Matam Kayada Apunbagi Saktam Ngak na Chalamba Adu Taiwan Nare Aikoi Masilgi Marakta Apunbagi Saktam Tugaina Oina Silaga Leire Haiki Matamamada Ipa Ipuna Kalamba Amadi Makoigi Dunglam Chatkidamag Yang Lamba Sanba Midyang Sing Hauziki Mirolna Kudung Inba Tangai Fade Aduga Ngasi Pangthokliba Thoramasi Manipurna Indiagi Fibanungda Laitringai Mamangda Kangleipak Manipurgi Puarida Miyangi Ahan Balengak Laikiba Numit Asibu Lengakna Matung Tarakpada Achauba Thoram Ama Oina Pangthok Hanini Haiki Tongan Mamukol de Gikariba, Kogi elected member Mayam Singduna, Manipur Sa, Punbo Manipur Amagi, Wakalun among the Tamiharaga, Coalition government Amasinkiba, Haibu Coalition government Duda, Moru in a sing the Karapa, Taraginipan, Regitam de Karpo Mayam Singaga, Pulaga, Kogi Apunbo Manipur Ama, Singtam Kaibia de Heba, Apunbo Manipur, Amagi Wakalun the Sagalaga, Lenga Kiba, Adugumba, Alaman Singduna, Manipur Kaibia de Haraga, Nasi was to the 22 Surputanzas, the Ekogi, Lady Purup Mayam Sing, Amana. Magi mana man chawi mana chawi adna ithniki onatrika identity kari Mioi Karana Insilaga Masagi Apamba Karapangna Honabada Aran Bawafam Kya Sandok Tuna Nam Haduna blank paper da Sahi Komba Aadhaar card photo na Chingba Lokhatuna Maram Sadana Irang Sagaliba Kudakta Lepiu Haina Khwairamba Nupi Kaital Sinpham Amadi Saktam Kanba Luki Secretary Tinguzam Ongbi Rani na Akanba warning Taukre Ngasi Khwairamban gi Laimaral Sidabi Ima Kaital da Khwairamban Nupi Kaital Samgat Sagat Luki Ima Ibel Sing Yaw na Pangthokiba Paugi Mifam Amada Puariga Sagona Duna Laklaba Kaital Singasi Akoibada Street vendor Singna Kaital Asida Yonjariba Polam Singasi Yonchilaktuna Pot Sit Tabagi Awaba Mayok Nariba Asi Koknanaba Street vendor Singi Mapam Lotion Biu Fion Fam Kaitel Anida Yoliba Lamdam Asi Iongi Potlam Sing Akoibagi Dukan Singna Yon Select Pating Bagi Kongjang Jangsinduna Dukandar Masa Masada Makhatana Taudana Bagi Ating Batambagaluna Langak Amadi Mari Lainaba Department Sing that Tingbina Bahajaduna Laklibani Imoinu Ima Kaitel Saktam Kanbalup Hai Riba Asi Kaitel Ahungi Oina Mioi Chatruk Ken Bana Mipam Pangthokuna Lup Ama Oina Semle Haibasi Yumpam Yaudabo Famni Mastigi Matang the Kaitel Singasida Mipam Tokiba Amadi Lup Senkiba Laite Kongbrai Latpam Ongbi Silabati Atopa Ming Pakpi Asi Kaitel Ahungi Apunba Association Ama Oriba Kwainamba Nupi Kaitel Sinpam Amadi Saktam Kanbalup ki Finance Secretary ni Mahaki Matakta Haining Liba Amadi Pining Liba Maral Singadu Chapchana Pramanga Konana Atuba Matangi Manungda Sengdorak Traba Tarabati Huirem Binodini Matakta legal action Lauragani Haiki Aron be agenda have Jakan be agenda no. Katian given Jenja Songjariba Kogi Takta Moin singing Maman Jakano. Mother with document Putopioba. I couldn't sit or a me, not Takamata Sabe to come and Jacob Yontome, Deposit Laura me, having with document in Putopioba. Simi Salmasana, Katian Zida, meeting Kayak and Hansan Tawumatamda.
लंगी दुकान हाकनी डॉक्टर की फाट सेट पीनबा मफम हाकनी अरेम सिंजे नुपी खक्तेगी ओइबा नन लोकल नेहंदबदा लोटरी तौने हने लाथोमने लाथोम मतमदा मियाम पुनमकसे सिमिसन हाइबदो लोय याय खुबा खुदना नोक्तना लोय ताहिलो ngakतनी अदुगा करिगी हुजिंग इरांग सागलिनो सिनबा खैना मयामदा हंगजनिंगिसे अदुना कैथेन गोइबा कयुमा मा फगनबा तौसी हाइबदो खै लोय याय खै लोय वेलकम नि अदुगा VDF na law and order ngak na bohna bada su achoba thodang lawri haina Manipur gi DGP P Dongel na phongdokre ngasi Imphal West District Police Headquarter da VDF ben platoon launch tawagi thoram da wafam asi DGP na phongdokhibani thoram aduda ADGP Clay Khongsai IGP John Wan Them Thing ngasangba DIG K Kabib SP Imphal West Sivakanta All Manipur Working Journalist Union Amjugi President Wangkhemcha Samjai amadi VDF ki makok thongba official sing su saruk yakhi DGP P Dongel na makha taraduna district police personnel yamna leirabasu band platoon kayadi leinadri VDF na band platoon lingkhalakpa asi yamna aphaba khongthang amani VDF na sumarak marak ta aphaba thabak thorom kaya pangthoktuna lagli haiki ban le basi kaya leite bane district asu kaya thing lade prosida VDF as minor ban link khat base yam thagat ningai ni we know that VDF bidi pesu yam deba but at the same time duty police gumba to bane there is difference like the da ekoi police department and yam chauna support diba marak ekoi VDF ki aphabat Imphal gi mayol lam oiriba singjamai sapam laikai laisang them laikai okram laikai mayeng laikai amadi oinam thingel gi main road ki mamang thangbada haukiba chahi ani ahum ase lamdam adongi miyamna yamna motpa toti ising thaktuna lairi hairi masigi matangda yaningda phongduktuna ngasi miyamna wakan mi phamphangkre yawa singjamai gi president El Mumbina mari leinabada ising da hiram masigi matangda midyeng sangbina bataksilakli Water supply scheme na ising piriba hangiba consumer sing na hattaba namthiba ising matam kaya gi mangdagi sahi ani mamangdagi hattaba ising taalo labudu matam matungina mari namo authority da air khana wakat service si pawda sabjaba baba action namda khoi kiratna hattaba ising adumak tarna leibudagi Haukiba pung kun marida India da nongna miyoi lising amaga jamnga kuntra taret COVID positive oire laikhidaba mi gi masing na nipani fagalapagi chang sada marifudra nipan ga 10 taret taruk oire apunba confirm case na koti mari lak ni fu taruk ka lising kuntra ni thoi samari kuntra yokre active case na lising kun taruk ka Jamri ga nifu mapani laina asina maramaraga lakidaba mi gi masing na lak manga lising kun nipan ga samapan tara humdoini laina astagi namba faduna discharge tawkiba mi gi masing na koti mari lak nifu lising Hubudra taret kasup na humpuni pani laina astagi ngakthok na ba vaccine kapthokiba pun mamingi masing na koti chani ga tara mapan la kuntra taret listing humfu taruk ka satret kuntra ga nipan henkre malengi oina covid lai chatna khwarigi hena soala balebak singi manung da USN ahan ba India na ani subada amadi France na subada lairi awang nopok state ki oina Assam na ahan ba Mizoram na ani suba amadi Manipur na subada lairi Iscom gi local channel number 146 amadi 148 ta fanglamba DD Imphal amadi DD Mizoram channel ase channel number 373 amadi 382 da oina fanglagani subscriber singna hairiba channel singasi adom gi set top box ta auto search tawraga fangbigani haina Iscom gi management team gi maikai dagi khanghalakle Scheduled Tribe Demand Committee Manipur SDDCM gi mihut kangbu amana mahut Minister Yumnang Khemchan ga unana bahonabada pung ama hena karigumba wafam amata haidana leihanduna thamkhiba thawong laibak thibani haina SDDCM gi youth wing gi convener edition na moirakpam na phongdorakli mitai bu Scheduled Tribe ki lista chalhallu haina SDDCM na changsil lakhiba khongjang gi makha tarakpoina maru oiba mitai na khundari ba kendra singda leiba minister amadi MLA gi yum da chattuna makhoi ga unaduna makhoi gi oiba mot launabagi damak ahan ba oina ngase singzamai yumnam lekai da leiba minister yumnam Khemchan gi yum da chattuna mahaka unana ba honabada unava fangdana halakhiba ga loina na penda bo fangkya phongdorakli
August ki tang kun taruk tagi hona ke schedule demand committee na Manipur ki to an to an phom sing da wakan phom phom ga sub chatharak pa khona tha sigi tang tara humdoi da ima kunthongan bi gi sanglen da miyang gi mipom pangtho ga akoi je miyang gi mifom duna warep naram bagi mutung ina ena Manipur gi leiriba minister sing MLA sing gi yum da changa ga khona taliba Manipur gi maitai na trek na mitai na khangna riba phurup sibu schedule track list yaw na bagi changsil leba khongjang stage da leba ngak pi riba MLA sing gi minister sing gi kari commitment leiriba gi apse miyam mangda miyam khangna lauthok piu haidana madugi mokho gi yum da khoi myam changsin gani haibagi warep tu gi mutung ina ngasi ahan boina singjam assembly constituency gi MLA soi biriba duga mohon minister soi biriba minister sir khemchan gi yum ja khoi myam se lai haraga akoi je memorandum pisan baduga maha ki oiba kari phirep leibage demand sigi matang da haibasi akoina madugi damukta lakchabani Imphal East ki New Chekon da khak tu thamlamba lengdaba mela pangthok phamasi mela soidana pangthok hanam pandamdagi Prime Minister Narendra Modi da Post Office ki khuthangda memorandum ama thakre haina Handloom Promotion Council Manipur na thadorokpa serul amana phongdorakle Manipur lengak na chahi taragi mamangda Commerce amadi Industries ki loisangda lam ekar Ani dasmik ani taruk pi duna khak tuna thamkhrabani masi permanent exhibition trade pangthok naba pi khibal lamni adubu laibak thibadi ngase fawga asengba thabak amata lokhat pidre maramasina Prime Minister da hiramasi mayak singna khangan khibani handloom handicraft amadi khadibu nuksijaba PM Modi na asengba thabak lokhat pirakani haibagi thajaba lei haina Handloom Promotion Council makhata na phongdorakle Haukiba September ki tangkunda Manipur lenga ki cabinet mifam amana Manipur gi mafam kharadagi yusungba amasung yonbagi leiramba thingba lakthokkiba warep adu handokadabani haiduna Coalition Against Drugs and Alcohol kada amadi lamdamasigi tongan ba imalup singna satharakpa democratic oiba khongjang singi saruk amo oina ngarang tongan ba district singda paksana wakan pampang thokrai Imphal East district ki manung sana leiba kairaulitan makhongda panthoibi leimarol lamjing maira association amasung kada Imphal East district committee anina punna khusamna duna laingak na yusungba amadi yonbagi ayaba pikhiba warep handu u haiduna miyamgi oiba wakat mifam ama pangthoki ba wakat mifam aduda saruk yakiba miyam aduna Manipur laingak na lawkiba warek khudakta handu u yudagi haurakliba icha isu sing kallu haibina chingba yaningnabagi kholau kaya lauki nakal amaromda Kaksing district ki manung sanba lamjau mayai lekaida All Manipur Women Social Reformation and Development Samas Nupi Samas di Thoubal District United Women's Development Organization Thoubal ima lamjau apunba maira paibi loop amasung kada Kakching District Committee na punna khusamna duna Manipurda yusungba amadi yonbagi ayaba piba yaroi haiduna miyamgi oiba wakat mifam amasu pangthokki Assam Rifles ki Tamenglong Battalion na headquarter Kunithoi Suba Sector AR is ki mityang makhada nupa amadi nupi gi Assam Rifles amadi Army gi Rani Guidin Liu Training Pre-Recruitment Training Camp ngasidagi pangthokpa haukrei Tamenglong gi manung khanjinba mafam singda leiba naha singbu mapung fana enrollment tawhannabagi damak training camp asi ngasi October gi tang 19 dagi hauraga November gi tang 12 fawba sathagadabani training asida mioi sahum na saruk yanabagi damak registration tawrakrei training asigi damak ngasidagi mathau taba document amadi medical check up tawba haukre training asi loiraba matungda certificate sing khusinagani haina officer in charge na hairi Kuki Students Organization KSO Kamjong District na senduna popi pambi paktak na thaba lep nabagi matangda awareness campaign ama Kamjong District ki Chasat Village Community Hall da pangthokiba thoramadu da Holistic Development Kuki Baptist Convention ki Director Dr. Sailen Kap Haukipna Health and Religion Perspective of Poppy Cultivation ki matangda aduga Justice Foundation VIS Chamber ki Advocate Thanglen Mang Haukipna Legal Perspective of Poppy Cultivation ki hiram da wangang ki isai nongwai yauna pangthokiba thoramadu da miyamna sarup yaduna mai pakhan khibagi dama KSO Kamjong District na thagat pasu phongdorakle Kamrup District Committee na sinduna humpumathoi suba Manipuri Sahitya Parishad Assam gi mapok kumon thorang Guwahati gi Ganesh Guri da leiba Guwahati Manipuri Social Organization gi hall da ngarang pangthokhrei thoromadu Manipuri Sahitya Parishad Assam Kamrup District Committee gi President Huirem
हेमांगो सिंगना लिटरेरी ऑर्गेनाइजेशन की फिराल सिंखतुना हौदोखी लोइनना लाइश्रम ज्ञानेंद्र सिंह लाइश्रम हेमंत सिंहा अमदे डॉक्टर लाइश्रम सुकुमार सिंगना मरुओइबा मिथुंग सिंह ओइना सरुक याखी नुंगटिगी फोंगबा पाउचे अमगी हौखिबा सेप्टेम्बर की तांग 16 की चेफोंगदा MLPCC द Arts for Use of Maitai Mayek in Assam haina headline thaba paugi kalam aduda MLPCC gi wafamadu apokpa maruki ahan tarani thoi gi luchinghan nauria amusana na saugatli haina isilakhiba wafamadu yumpham yaudaba सासिनाबा वाफम नि हाइना लुचिंगहन नाउरिया अमोसनागी माइकैदिगी थमोय सोकना पेंदबा फोंदोरकली वाफम सिंगसी असमगी हैलाकांदीगी लाइस्ट्रम खुनगी हौना संग अपोकपा मरुकी ऑफिस ता पांगथोकिबा पाउगी मिफम अमदा लुचिंगहन नाउरिया अमोसनाना फोंदोकिबनी करिगुंबदा पाउचेगी माइकैदिगी लाना फोंखिबा ओरमलबदी अथुबा मतमदा मियामदा सेंगदोरकना खंगलगली MLPCC की वफम अदुबु अपोकपा मरुकी अहन तारानिथोय की लुचिंगहन नाउरिया अमुसनागी माइकैदगी यानिंगदबा फोंदोपा चेरोल अमसु पिसिनख्रे हाइरी हौबिरक्तरगदी पाउजेंदा अखोय पथौ ताबा मवंगदा कोर्ट मीटिंग रौगनी अखोय आमरियां नमा मरि थोंग पहेकनी अन मतुंग मनाव मसि सुमाय तविगनु मरम खांगना साजनना हाइबा मी वाइदे नमधा तौबा इबुंगोयना मसि तौरोदबनी असुम मत होगदबनी मसि नागा स्टूडेंट्स यूनियन चांदेल NSU आइन सिंधुना थास्तिगी तांग 13 तारामरी फाउबा चांदेल दा पांगथोकिबा अनिसुबा इंटर स्कूल स्पोर्ट्स एंड लिटरेरी मीट लिसिंग अनि कुनिथोय मपुंगफाना अमदि माइ पांगना पांगथोकिबदा बुकिंगी अमदि सेलगी मतेंग पांगलखिबा TAN हिल्स की मिनिस्टर लेटपाउ हाउकी PHED मिनिस्टर एल सुसिंद्रो सोशल वेलफेयर मिनिस्टर H Dingo चांदेल की MLA SS ओलिस अमदी चांदेल की GC M राजकुमार बु यूनियन अस्तिना थागत फोंदोरकली लोइनना यूनियन अस्तिना डिस्ट्रिक्ट असिद लेबा तोंगान तोंगान डिपार्टमेंट क्याना लौखिबा थौदांगी दमक यूनियन अस्तिना थागत फोंदोरकली अतेन ब्रेक अमतंग लौजरी इलेक्ट्रिक लाक्तबना मरम ओइदुना असाबे इसिंग फंगलर हाइबि नुंसा थिनिंगाय लेत्रबा Firmson solar water heater contact number 9612391300 and 9862669522 aikoigi address hairanggoidong nitam jakarong Imphal West amukana taram noksari makhataba pao गुजरात असेंबली मिफम नक्सलकपग इरोइनना भारतीय जनता पार्टी BJP ना लेंगाकपा स्टेट अदुदा चाही अमदा चाकथोंग ग्यास अनि युमथोंग खुदिंगी लेमना फंगहलगनी हाइना लाउथोखरे वाफमसी गुजरात एजुकेशन मिनिस्टर जितू बगानीना फोंदोकलदुना युम पालबि नुपि सिंगदा लुपा कोटी लिसिंग अमगी रिलीफ फंड फंगनी हाइरी गुजरात युम पालबि नुपि ला 19 रोम लई मखोइगी याइफना बखलगा चाकथोंग ग्यासु लेमना पीना बा खोंथांग लौखटपनी हाइखे All Jiribam United Clubs Association Azuka gi matam sangna advisor ki thokpuramba Jiribam gi IB likai dagi hena wifi chahi humphudra ni thoina ngarang masagi anaba amana maram oiraga ikhang khanghaudana laikhidabada Azuka gi educative body na Azuka gi office ta minute ani tumina leptuna awaba phongdokre laikhidabagi thawaina mapugi leikolda ingna chikna leirasanu haina mapugi maphamda thongnibaga loinana imung manungi awabadasu Azuka na sarukya jari haina Azuka gi vice president thokpa serol amana hairi Kimax Kimityang Makada Thang Ta Day Observation Committee na hawkiba chahi Inglising aninga tarani pandagi hauduna tongan ma pandam kaya galoinana pangthoktuna lakpugum chatliba chahi asigisu hawkiba tang tara taruktagi hauduna Thang Ta for an Ethical Way of Life haiba pandamda handak chahi gi oina pangthorakliba Thang Ta gi numit thabunggi saruk ama oina ngasi humni chanban numita pakhang ba huyal lalong sindam sang Pahulasi Awang Khunau branch ta pangthokre ngasi gi thauramadu da Thang Ta Day Observation Committee gi chairman Leitan Them Dhamendra Mitai amasung Brahmachari Mayum Bilki Sarmana Mahairoi Singamadi Sidam Loi Singda Thang Ta na aikoi gi khunai asida laurakliba thodang singi matang da sugaina khangan khi amadi Thang Ta for an Ethical Way of Life haideba pandam asigi matang da su
machak khaina takpi tambikhi loinana thangtagi mahairoi ama oina khunai ama semgatpada tawgadaba masung tawroidaba singi matangda su khanghankhi hauji sanabagi pau amuk lobirasi sanabagi pau pizari Imphal West District Football Association na sinduna saliba tha sigi tang tarani thoidagina team taret na saruk yaraga YWC Malongi ground da satharakli ba taramathoi suba ke Karnajit Memorial Second Division Football League donor oiriba ke Kuber Singh na league haudopan numita masagi anaba amadagi laikidabada Imphal District Football Association gi official singna minute ani tumin na leptuna awab phongdoki hairi loinana imung manungi awab la saruk yari haina serol amada khanghalaklei National Football gi sanaroi ama oiramba uripok ningthokong jam lekai degi ningombam biren na ikhang khangau dana tha sigi tang tarani thoida masagi sangai da lekhidabada All Manipur Football Association na awaba phungdoraklei lekhidrabagi thawai na ingna chikna ishorgi mafam da leiruna ba amadi imung manungi awaba da saruk yari haina amfa gi General Secretary na thokpa serol amana hairi All Manipur Football Association sinduna artificial turf ground da team tarit na saruk yaraga lamlong thokhong artificial turf ground da zatharakli ba A Santa Maitai Memorial 13 Senior Women's Football League ki ngase sanaki ba ahanba match da Kripsa Naurem thongna ICS A Ireng Bambu goal ahum sinuda maithiba piki atopa match amadana YWC Langthabal bu goal ama sinuda ESU wangkhaina maithiba piramke lekasigi makhataba match tang kungi ayuk pung nipan tabada ICSA Irengbam amadi MPSC Manipur Police na sanaragani ayuki pung tara tabada Kripsa Naremthong amadi Upsa Pukhauna sanaragani Imphal West Football Association sinduna chatliba tha sigi tara mari degi hauduna YWC Malongi ground team tara taruk na group ani disaruk yaraga satharakli ba manga suba SS Mani Sharma Memorial 3rd Division Football Tournament ki ngasi sanaki ba han match da SJC Salam na MSC Malombu goal tara manga sinoda maithiba piki match asi mai pakraba SJC Salam gi goal singdi Indrajit na goal taruk chanbangam ki Ajit Kumar amadi Mustafa na goal ahum chanbangam ki Ronaldo na goal ani amadi Arlex na goal ama chanki league asigi ngasi sanaki ba atopa match amadana KSYC hyang thangna PTCC patsoibu goal ani amada maiti ba piki match asi mai pakraba KSYC hyang thangi goal ani adudi E Albert amadi M Saitamna match ki minute kuntra amadi second Yankai taruk satpada mathang sit na chanki likasigi match tha sigi kungi nubijung bamatung tarani thoiga minute nifu manga chatpada wafa wangoi amadi YSC Urem bamna sanaragani nuthel pung ani makhai tabada KALYC Chajing Karam amadi SJC Salam na sanaragani ay nga sagi pau mulaw birasi Ngasino magyoiba ay asagi pauda pau pizari ngasigi khwadigi sabigi chang degree Celsius 19.8 ani oiki khwadigi ingmana degree Celsius 19.8 oiki ising manil yaubagi chang na ayubta chada 37 amadi nungthindulna sada humpu humdoi oiki nong subagi sang na millimeter 0.2 ani oiki loisalakpada maruiba pa amuka na pizari Kumja English Singani Kunithoi Kunhumdoi dagi haugadoriba Pradhan Mantri Jana Vikas Karyakram PMJBK gidama lakadoriba chahi mangagi oiba Perspective Plan Sem Nava Chief Minister N Biren na mayatang balawduna mifam pangthokre Iscom gi video journalist amani mahaki mamanaba mabu attack taunaba tawbada chenari ba mioi ani ngasi CJM Imphal West puthogla matung numit 15 ni judicial custody da remand lauthakre Kanglai pa kasigi culture tradition identity amasung demography sing yamna top topi atopa mapan gilam singa yamna khetnai haina minister Dr. Shapam Manjan na hairi
amadi miyoi kharana insillaga masagi apamba khara fangna bonabada aranda thabak thorom tawriba sing khudakta lekadabani haina khwaina manupi kaisal sinfam amadi saktam kanmaluk ki secretary Thinguzam Ongbi Ramina akan warning tawkhre IS News meaning tabiri basing bo amuka na khurumjari